ngase phong ki ba tungan manipuri si phong sing digi maru ebe I pausing khonga sarakana manipur to optional gi mai digi Miyam na share to jaraki ahan mada maru ebe pawa moina Leingak ki sahi mari ki excitement utpa hojang na mi hataure Chief Minister N Biren Luchingba Chungshina Leingak asigi sahi mari mapung pharak pagi pangthokiba citizen centric government observation ki thorong mari leina Imphal gi maru ebe mafam singda khilliba hojangna lambida sariba Miyam hatkadaore konung mamangda khinba laukthokpa yaraba hojang amanga si ayuk pung 12 makhairom tarakpada Imphal dagi yaripok romda sapatrak amada puba excavator amada panbadagi leimaida tu tharakhi tanpham adu lambi matek adu waida mi amata chatlamdabadagi asu apan amata yaukide hojang aduna mi gi makokta kariguma nalamba thoklabadi mi simina yauduna asauba wa thoklan thok phawba thoklamba yai haide citizen centric government observation thoram ga mari lainana Imphal gi maru oiba lambi singda Leingak ki department khudingma ki oiba hojang sing khinduna thamli handaksu north AOC da bolero jeep amana hojang da waishalubadagi tu tharaktuna Miyam da chaunu khudong sadaba mayokna hanba laikhre ngasi excavator na senthuduna hojang turingai serak aduda Imphal gi sanjen thong nauna masu taibigi lambi tangkhai thingjinduna laikhi maduna maram oiraga sanjen thong gi nakal nam khakta Miyam satok sasin tawhanki hairiba mafam aduda state guest house mapadasu hojang ama lambi mayai da khilaga leiba maram Miyam gi satok sasin aduki matik khudong sadaba mayokna khre haiden su pausna makhatana phongdorakli atop pawamana torel kandana lokta kandana sangai kanba ngamroi N Biren torel kandana lokta kandana sangai kanba ngamroi torel khongnungda mochinba amangsang sajinba thingnaba Miyam punna khona minarasi haina Chief Minister N Biren phongdokre mongsagai kanba apunba lupna sinduna seba nambul seba environment campaign gi marisuba tangkaki thabak hongdokladuna Chief Minister N Biren hai phibam soklaba nambul torel kanbagi khongjang asikumja inglisingani ga mari dagi mahakna sangsinba horakhibani haina spawamana makhatari atop pawamana CM lamdamasigi miyoi khara warakpagi tangai fadaba leire freedom of speech ki mingda miyoi kharana thawalon yaudana social media comment pangpi da pinarakpagi thawongbu Chief Minister N Biren na yamna kana nungnang phungdokre hangang assembly constituency gi manungda leiba khontha literally and sporting club ki nauna saba sanglen ama sangaba gi thoramda chief guest oikiba Chief Minister na haiki freedom of speech lei haiduna social media da maram sadabu wa kya ngangduna irang sakanaraba khonaba miyoi kya leire asigumba miyoi khradi warakpagi tangai fadaba leire Chief Minister na haiki COVID-19 laisat thengnanaba Assam gi oijab SOP lei SOP singadu ngakna satpagi Assam da COVID-19 gi laisas hanhanba ngami Manipur gi Miyam su Leingakna semliba SOP sing asi ngakna satnanaba honasi COVID-19 gi laisat lakshin bahaibisi aikoi punamaki tangai fadaba thodangni masibu thingnanaba honabada yausanggi festival pangthoktaba amasum thabal songdabada aikoi sigadaba leite maramaduna kanagumana ngangningi haiduna wa pangangna ngangba sumloi state asida noma kangdana thoklamba mihat mipungi thangdoksing BJP gi Leingak lakpadagi thokidre BJP gi Leingak asi Miyam ga punna satrinaba amasu Miyam gi damakta aphaba thabak tawba Leingak ni masida politics karino haibadu khangdaba miyoi kharana ngangba yai haiduna pangangangba saibi yai haiduna Leingak asi hunduna ngangba maram chaba watli hainasu makhata khi haina pausna su makhata na phongdorakli atopa pawamana covid ki SOP thugai haiduna paujel puba P Sarachandra gi lamjel police na thingkhre lamdam asida ingtha tapthaba hena phaba education puraknaba paujel puba kilometer 15 sangba lamsang lamjel covid ki SOP thugai haiduna police na lamkhang na thingkhre sangak phamda leiba EK higher secondary school gi secretary P Sarachandra na mamangi sahigi March 18 da Manipur COVID-19 lakhibadagi lockdown hokhibadagi matam sangna mahiroising mahi tamba phangkhidaba adu amuk hanna thoktaba oirasanu loinana lamdam asida ingta tapthaba amadi education gi phibam phakat hananaba paujel ga loinana haingang mayai lekai da leiba HM LS
DC ground ki hauraga hangang AC ki tongan ba mafam sing pharu kilometer kunga mangarok sang ba lamsang lamjil adu sen ba horaki Saracendra ki lamjil adu bu sagot pa naha singna cycle thoduna tung in mana hangang police station sanglam dai ma payorak pada hangang police ki kangbuna cycle thorok libadu DC ki permit yaubra haina loudspeaker sijinaduna hangbaga loinana makhoi bu phajinduna thamki ma ki lamjel ado hangang makha thong kairang thong salan thong sangapam ike higher secondary school tamna laklaga kontha halup tamna chelaki kontha halup natana mafam kya da lamjel seliba Saracendra ga police ga mukna na selakpada asan bigai yarakpada masing yamlaba police personnel singa Saracendra bu thingduna makha na lamjel adu selhandana ba khonarakpada muknarakpada masada aso apan yarakpada gi lamjel adu mafam adu losinki ngasi ki thaudo adugi matangna Saracendra pawmising da hai ing ta tap thabagi pawjel pu lamjel adu police na thingduna selan khitabani ma ki lamjel adugi pandamdi hawkiba March kunga mathoidigi COVID-19 na maram oiraga lockdown lauthokibana Miyam na awaba kya mayok nakhiba adugi damak handaki sahi asida adugumba thaudo adu amuk halaktaba oirasanu haiba pawjel ga loinana lamjel asi senbane ing ta tap thaba purakna ba pawjel ga loinana Ithanta senma lamjel asibu karigidamak thinglibano asigumba lamjel athingba pibasi angakpa phawi seliba lamjel asi thingbasi covid ki SOP thugai haiduna thingbani haibadi ngasi chief minister masa yauna hangang sida mafam ani ahumda club sangari miyoi kyai SOP ngaktana lampakta pulli amadi lila amadi isai gi thorom pangthokpana yaraga ithanta senba lamjel thinglibasi lanai oina nuwaitaba leibigira hangki sindana ingta tapthaba afaba education puraknaba lauraga afaba haksel gi khudong chapa phanganaba wafam lauraga sigumba pawjel puba lamjel asibuna kadigi thinglabino hangningba oi ngasi panthungpham phangdrabasu nongmadi soidana hangang sida kilometer 15 ki lamjel sen khigani haiki ithanta senba lamjel bu SOP thugai haiduna police station na puna ba khotna bagi thawong asi lebak thibani haikenasu pawsina makhatana su phungdorakli pawsi lusilak poida tentakna manipur gi wangmra thokwa thawdo thoki baroiba pawkhra mayam na hapsaramge mother case ka mari leinana BJP luchingba yauna ahum police na fare West Bengal gi manungsanba puraba Badarman district masagi sei hundraga mari rom suraba alama hatkibagi thawdoka mari leinana local BJP leader ama yauna miya ahum police na fare hari hiramasi mari leinana police officer amana phongdorkibida hawkiba irai numita makhoi ahum phakibani madugi matung thangja numita local court amada puthoklaba matung numit 10 ni gi oina police custody de rima lokthakre hawkiba March 8 da Raina police station gi manung sanba post office parada leiba mahak masagi yumda ahal oiraba miya adu nongmaina kaptuna halamkhibani numit aduda laikhidraba ahal adu bank tagi paisa kaithokluraga mayumda leiba numitni maki senpham adubu lut tawna hona bigi pandamda ahal adu nongmaina kaptuna hatkibo oiramba yai haina singnari thawdo asida senariba miyoi singi maraktagi amana phongdorakhibada soibadagi nongmai adu kapthokibani ahal adu nongmaina palaba matung leimaida taduna leiba ubadagi akiba phawbadagi makhoi senpham sing adu puduna mafam adudagi senthorakhibani haidi miyoi ahum adu mobile phone location track torba matung phaba ngamkhibani haina police officer adunasu makhatana phungdorakli amasum atopa pawamana maoisna constable ama kidnap torba matung hatkre Chhattisgarh ki manung sanba Bijapur district gi maoisingna policeman ama kidnap torba matung hatkre haina police official singna phungdorakli hiramasi gi mari leinana Bastar ranks ki inspector general of police Sundaraj P na phungdokhibada ngarang numidang wairam Nexus group asina constable Sanu Punembu Bairamga police station na konba Pondum village tagi fakhibani phaduna pukhibani ngasi ayuk ma ki thawa yaudrba asi bhaksang do case kutul village product thengdarakibani Punem Bijapur district ki Gangalur police station na posting taduna leiba constable amani mahak suti lauraga Pondum da sakhibani Raipur dagi kilometer samri gi yankhai rom satlaga leiba mafam asida Nexus group singna yamna toina yekhai thigaiba ki thabak sing chathari Punem halambagi pawdu hek phangbagi ahenba police personnel sing mafam adu sangsinduna thiba humbagi thabak sathaba hokre amade Punem gi haksang adu postmortem tawnu gi damak thakre
ꯄꯣꯅꯦꯝ ꯅꯦꯛꯁꯁ ꯒ꯭ꯔꯨꯞ ꯑꯗꯨꯅ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯍꯥꯠꯄ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅꯁꯨ ꯁꯤꯡꯅꯔꯤ ꯑꯗꯨꯕꯨ ꯀꯔꯝꯕ ꯈꯨꯠꯂꯥꯏꯅ ꯃꯍꯥꯛ ꯍꯥꯠꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡꯅ ꯅꯦꯛꯁꯁ ꯒ꯭ꯔꯨꯞꯁꯤꯡ ꯑꯗꯨꯕꯨ ꯈꯣꯡꯒꯣꯜ ꯂꯤꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯦꯟ ꯊꯦꯡꯛ ꯌꯨ